Arambai News Guwahati da Maithilon gi pau tabiriba singbu yan hanbu maktada chingangbam Susitra Ranina kurumjari. Hauzik pungbam asi fawbu yoina maruiba samlapa pau khara longminarase. Malemgi ahum suba khwaidigi liraba tournament Durand Cup tournament lakliba August ahum Guwahati da aduga ataina Shillong amadi Kolkata da sanaragani haina General Officer Commanding in Chief Stern Command Lieutenant General Kolitana lauthokre. Mamang jahi sing da Manipur na yumbu yuna pang thokpadu handakti yumbu oiraroi seda sida hujik thokliba irang asina tournament asi pang thokpada khudung charroi haina commanding chief asina makha takhi panbayai tournament asi army na sinbane masi lakliba August ahum dana Guwahati da duga ataina Shillong amadi Kolkata da makhatana sanagadori bane. District Sports Association Hailakandi na sinduna Inter-District Football Tournament ta All Jaribon Sports Academy ki A amadi B team na saruk yarubada mathang sitna BSS Club amadi MDC Travel bo maithiba piduna team animak semi-final changkre. AJSA ki President Laisham Robindro amadi advisor Sanasam Lokendra loinana Khaidem Joy Kumar na sanaroi sing amadi makoibu takpi tambiriba coach Konsam Robindro bo hainingai leitena thagatpa phongdorokibaga loinana final da su mai pakpo oirasanu haina JSA ki Assistant General Secretary Sanasam Vikas na khanghalakle. Hindustan Petroleum Corporation Limited na Clean India, Healthy India, Prosperous India haiba wakhalonda haukiba July amadagi July 15 fawba chathakiba Swachhata Pakhwara haiba angangsinggi oiba drawing competition haukiba Irai numit Baldev Fuel Station Fulertol Kasar Lakipur da pangthokre. Drawing competition asida angang kunmanga na saruk yaki H Rosanna first O Vidyana second aduga S Abhimachanuna third prize phangki. Hauzik Manipur ki pauda. Manipura nauna kapnabagi pau amuk lapkli kapnabagi thokdok lepalaitri. Kuki militant sing na kaihoba leptri Bisnupur district ki kaino khulgi maning thangbada laiba aduga Kangpokpi district ki manung chana laiba tingkai kuki khulda laiba kuki militant sing na ngarang ayu kaino mitei khulda nomai kapsilakpadagi khul ngakliba mitei khunja volunteer sing na handuna kapki kapnaba aduda kuki militant taret siramgani aduga kayamana soga pannangki hairi Kuki ki kusukulai kaya phang basu ngamki mitei khul kainoga lonana lairiba chiru wainem amadi nungai kabui khulda lairiba khunja singsu mipai ki army na khulahum asigi khunja sing mapan thokhandana ngak senduna thamki kapnaba asida bomb na chingbasu sizinaki hairi Nakalani makta soga panyawbadagi ambulance na thaujalakpada Assam Rifles na wainem khulda changhandana thatuna thamki paulo balakpa paumising phawba amata changhankhide Jeragasida lal pangba lakbani haina chingnaba naha ahum air kangbuna phaduna makoi gari da hapkatlaga leimakhong lomda puduna chatnaba honaki adubu numidongba pung 12 rom tabada mera paibi sing thoraktuna air gi gari adu thatlaga naha ani mulhauki Naha amadi namduna adumak puki hairi. Kapnabagi pau tabadagi Bisnupur Police ki team amasu changsilakpada Bisnupur Forest Gate manaki lambida Assam Rifles ki gari amana phaina khamjinduna thamlaga police ki gari amata changhankhide. Kaino thong mathaktasu army ki gari khamjinduna thamlaga mi chathoktasin amata tawhankhide hairi. Panbayai didim lambida AR amadi army ki gari sing ayuktagi hongna nupi mayam thoraktuna chathokasin tawba thingkiba adugi laman khumboina AR kangbuna state police phawba changhandaba oiramgani chingnari Maragasida segmai ga naknana leiba kuki khul ama mitei khul ngakpa volunteer singna mai thakre adubu thokdok aduda mioi amata asogapan nangkhide di hairi Bisnupur district ki manung channa kumbi hautak lokonda ngarang low suba chatpada kuki militant singna nongmai kaptharakpadagi khunja sing low suba ngamdana lokondagi amuk jenarakre hairi Imphal East ki khundrakpom kendra gi manung channa pukhaungna harupka tainana leiba chingsang parengda kuki militant singna nauna bunker sing amuk sajilakpadagi pukhaungna harupki khunja sing chingyada low uba chatpa kinare so hairi
ꯂꯥꯟꯖꯤꯟꯅꯗꯨꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯏꯔꯥꯡ ꯈꯔ ꯅꯦꯝꯊꯔꯦ ꯍꯥꯏꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯂꯩꯔꯕꯅꯤ ꯈꯨꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯆꯤꯡꯁꯥꯡꯁꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯕꯪꯀꯔ ꯑꯃꯠꯇ ꯍꯥꯟꯅꯗꯤ ꯁꯥꯔꯝꯗꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯕꯪꯀꯔ ꯀꯌꯥ ꯅꯧꯅ ꯑꯃꯨꯛ ꯁꯥꯖꯤꯜꯂꯛꯄ ꯊꯦꯡꯅꯕ ꯂꯣꯏꯅꯅ ꯑꯔꯥꯞꯄ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯉꯥꯛ ꯁꯦꯟꯕꯤꯅꯕ ꯂꯩꯇꯕꯅ ꯂꯧ ꯎꯕ ꯆꯠꯄꯗ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯏ ꯑꯗꯨꯒ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯀꯥꯞꯈꯤꯗꯕ ꯑꯁꯤꯅꯤ ꯃꯔꯛ ꯑꯁꯤꯗ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯃꯒꯤ ꯂꯤꯈꯨꯟ ꯃꯇꯨꯡꯏꯟꯅ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯥꯏꯀꯣꯠꯇ ZRAꯒ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞ ꯑꯃꯒ ꯐꯝꯃꯤꯟꯅꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯤꯐꯝ ꯄꯥꯡꯊꯣꯛꯄꯗꯨꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯔꯛꯇ ꯃꯣꯠ ꯆꯥꯎꯅ ꯈꯦꯟꯅꯕ ꯌꯥꯎꯔꯛꯄꯗꯒꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯈꯤ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯈꯨꯠ ꯊꯣꯛꯅꯔꯛꯇꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯐꯥꯎꯕ ꯊꯣꯛꯈꯤ ꯍꯥꯏꯔꯤ ꯀꯥꯞꯅꯕ ꯍꯧꯔꯛꯄꯗꯒꯤ ꯃꯤꯐꯝ ꯑꯗꯨ ꯀꯥꯏꯈꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯨ ꯄꯥꯎ ꯐꯪꯕꯒ ꯆꯪꯁꯤꯟꯗꯨꯅ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯈꯤ ꯍꯥꯏꯔꯤ ꯉꯔꯥꯡ ꯑꯌꯨꯛ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯀꯨꯀꯤꯁꯤꯡꯅ ꯈꯨꯟꯗꯥꯕ ꯊꯥꯡꯕꯨ ꯚꯤꯂꯦꯖꯇ ꯂꯩꯕ ꯌꯨꯝ ꯈꯔ ꯁꯛꯈꯪꯗꯕꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ ꯀꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯀꯣꯇꯨꯅ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯀꯟꯅ ꯀꯟꯗꯦꯝ ꯇꯧꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯊꯧꯑꯣꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯄꯨꯔꯛꯇꯅꯕꯒꯤ ꯃꯔꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯒꯗꯧꯔꯤ ꯍꯥꯏꯔꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯣꯇꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2ꯒꯤ ꯄꯔꯤꯡꯗ ꯄꯨꯡ 62ꯒꯤ ꯁꯠ ꯗꯥꯎꯟ ꯑꯃꯁꯨ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯁꯠꯗꯥꯎꯟ ꯑꯁꯤ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯍꯧꯒꯗꯕꯅꯤ ꯕꯟ ꯑꯁꯤ ꯇ꯭ꯔꯛ 3 ꯃꯩ ꯊꯥꯈꯤꯕ ꯂꯣꯏꯅꯅ ꯊꯥꯡꯒꯨ ꯚꯤꯂꯦꯖꯇ ꯌꯨꯝ ꯈꯔ ꯃꯩ ꯊꯥꯔꯝꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯃꯨꯛ ꯍꯟꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯇꯝꯄꯥꯛ ꯑꯃꯗꯤ ꯆꯤꯡꯒꯤ ꯂꯝꯗꯝꯗ ꯂꯩꯔꯤꯕ ꯊꯧꯗꯣꯛ ꯊꯣꯛꯍꯟꯕ ꯑꯃꯗꯤ ꯑꯔꯥꯞꯄ ꯃꯐꯝꯁꯤꯡꯗ ꯄꯨꯟꯅ ꯑꯣꯄꯔꯦꯁꯟ ꯆꯪꯁꯤꯟꯗꯨꯅ ꯕꯪꯀꯔ 8 ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ ꯀꯩꯕꯤ ꯈꯩꯀꯛ ꯃꯄꯥꯜ ꯃꯅꯤꯡ ꯆꯤꯡꯗ ꯅꯨꯄꯤ ꯑꯃ ꯁꯤꯗꯨꯅ ꯂꯩꯔꯝꯕꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯅꯨꯄꯤ 5 ꯌꯥꯎꯅ ꯃꯤꯑꯣꯏ 9ꯁꯨ ꯐꯥꯔꯦ ꯑꯋꯥꯡ ꯁꯦꯛꯃꯥꯏ ꯃꯌꯥꯏ ꯂꯩꯀꯥꯏ ꯂꯝꯄꯥꯛꯇ ꯍꯧꯈꯤꯕ ꯖꯨꯂꯥꯏ 15ꯗ ꯄꯣꯠꯆꯩ ꯌꯥꯎꯕ ꯇ꯭ꯔꯛ 3 ꯃꯩ ꯊꯥꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯑꯣꯏ 9ꯁꯨ ꯐꯥꯗꯨꯅ ꯉꯔꯥꯡ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯈꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ 18ꯇꯤ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯑꯣꯏꯅ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯊꯝꯈ꯭ರೆ ꯑꯅꯤꯅ ꯖꯨꯚꯦꯅꯥꯏꯜ ꯖꯁꯇꯤꯁ ꯕꯣꯔꯗꯇ ꯊꯥꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ ꯑꯇꯩ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯅꯅꯕ ꯃꯈꯥ ꯇꯥꯅ ꯍꯣꯠꯅꯔꯤꯁꯨ ꯍꯥꯏꯔꯤ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯁꯑꯣꯝꯕꯨꯡꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ ꯈꯔꯅ ꯅꯨꯄꯤ ꯑꯃ ꯃꯃꯥꯏꯗ ꯀꯥꯞꯇꯨꯅ ꯍꯥꯠꯄꯇ ꯅꯠꯇꯅ ꯃꯃꯥꯏ ꯑꯗꯨ ꯗꯤꯁꯐꯤꯒꯔ ꯇꯥꯍꯜꯂꯝꯈꯤ ꯄꯨꯂꯤꯁꯅ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯀꯣꯏꯁꯤꯟꯗꯨꯅ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯆꯪꯁꯤꯟꯈꯤ ꯕ꯭ꯌꯨꯂꯥꯔꯝ ꯚꯤꯂꯦꯖ ꯇꯣꯂꯦꯟꯒꯤ ꯂꯨꯁꯤ ꯃꯔꯤꯡ ꯀꯧꯕꯤ ꯅꯨꯄꯤ ꯑꯁꯤ ꯍꯥꯠꯄꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 4 ꯂꯥꯟꯃꯩ ꯊꯥꯟꯕꯤꯒꯤ ꯀꯣꯟꯁꯝ ꯅꯥꯎꯆꯥ ꯀꯩꯕꯤ ꯍꯩꯀꯛ ꯃꯄꯥꯜꯗꯒꯤ ꯑꯣꯉꯥꯝ ꯁꯨꯔꯖ ꯁꯑꯣꯝꯕꯨꯡꯗꯒꯤ ꯊꯧꯅꯥꯎꯖꯝ ꯂꯇꯥ ꯑꯃꯗꯤ ꯑꯍꯟꯊꯦꯝ ꯁꯨꯕꯤꯇꯥ ꯐꯥꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯝꯂꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯦꯁ ꯄꯥꯟꯈ꯭ꯔꯦ ꯆꯦꯔꯛ ꯑꯁꯤꯗ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯇꯥꯟꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯔꯤ ꯑꯃꯠꯇ ꯊꯝꯂꯔꯣꯏꯁꯨ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯁꯨ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯥꯜꯂꯦꯁꯨ ꯍꯥꯏꯖꯔꯛꯈ꯭ꯔꯦ ꯃꯤꯍꯥꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯔꯝꯗꯝ ꯑꯁꯤꯗ ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯈꯤꯕ ꯌꯦꯛ ꯁꯂꯥꯏ ꯃꯆꯥ ꯑꯃ ꯑꯣꯏꯔꯤꯕ ꯃꯔꯤꯡ ꯐꯨꯔꯨꯞꯀꯤ ꯅꯤꯡꯉꯣꯜ ꯂꯨꯁꯤ ꯃꯔꯤꯡ ꯆꯍꯤ 58ꯄꯨ ꯍꯧꯈꯤꯕ ꯖꯨꯂꯥꯏ 15ꯗ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯅ ꯑꯌꯧꯕꯤ ꯊꯥꯛꯇ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯥꯄꯝꯆꯥ ꯖꯥꯗꯨꯃꯅꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯛ ꯁꯂꯥꯏ ꯂꯩꯕ ꯐꯨꯔꯨꯞ 15ꯒꯤ ꯃꯅꯨꯡꯗ ꯃꯔꯤꯡ ꯇ꯭ꯔꯥꯏꯕꯁꯨ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅ ꯈꯨꯠ ꯊꯥꯔꯤꯕ ꯄꯥꯡꯗꯕꯁꯤꯡ ꯑꯁꯤꯅ ꯍꯧꯔꯤꯕ ꯏꯍꯧ ꯑꯁꯤꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯅꯕ ꯍꯣꯠꯅꯔꯤꯁꯨ ꯍꯥꯏꯈꯤ ꯏꯍꯧ ꯑꯁꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯌꯦꯜꯍꯧꯃꯤ ꯅꯠꯇꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯔꯝꯗꯝ ꯑꯃ ꯁꯦꯝꯅꯅꯕ ꯂꯥꯜꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯆꯪꯉꯤ ꯍꯥꯎ ꯍꯥꯏꯕꯁꯤ ꯍꯧꯔꯛꯃꯤ ꯍꯥꯏꯕꯅꯤ ꯀꯨꯀꯤꯗꯤ ꯍꯥꯎ ꯅꯠꯇꯦ ꯀꯨꯀꯤꯗ ꯍꯥꯎ ꯍꯥꯏꯗꯨꯅ ꯁꯤꯖꯤꯟꯅꯕ ꯀꯌꯥ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯆꯌꯦꯠꯅꯕ ꯑꯃ ꯄꯨꯈꯠꯂꯣꯏꯗꯕꯅꯤꯁꯨ ꯍꯥꯏꯈꯤ ꯑꯅꯥꯜ ꯑꯥꯏꯃꯣꯜ ꯆꯤꯔꯨ ꯆꯣꯊꯦ ꯏꯄꯨꯏ ꯀꯣꯝ ꯀꯕꯨꯏ ꯈꯥꯔꯝ ꯈꯨꯏꯕꯨ ꯀꯣꯏꯔꯦꯡ ꯂꯤꯌꯥꯡꯃꯩ ꯂꯝꯀꯥꯡ ꯃꯔꯥꯝ ꯃꯥꯎ ꯃꯌꯣꯟ ꯃꯣꯡꯁꯥꯡ ꯃꯔꯤꯡ ꯄꯨꯔꯨꯝ ꯄꯥꯎꯃꯩ ꯔꯣꯡꯃꯩ ꯇꯥꯡꯈꯨꯜ ꯊꯪꯒꯥꯜ ꯇꯔꯥꯎ ꯖꯦꯃꯤ ꯑꯃꯗꯤ ꯃꯤꯇꯩ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯛ ꯁꯂꯥꯏ ꯂꯩꯕ ꯐꯨꯔꯨꯞꯁꯤꯡꯅꯤ ꯁꯂꯥꯏꯆꯥꯁꯤꯡ ꯑꯁꯤꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯗꯨꯅ ꯑꯆꯦꯠꯄ ꯋꯥꯍꯩ ꯊꯝꯅꯅꯕ
ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯖꯔꯛꯂꯤ꯫ ꯃꯔꯛ ꯑꯁꯤꯗ UNCꯅꯁꯨ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯟꯅ ꯀꯟꯗꯦꯝ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯄꯦꯟꯗꯕꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯥꯒꯥ ꯇꯥꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝꯁꯤꯡꯗ ꯄꯨꯡ 12 ꯁꯠ ꯗꯥꯎꯟ ꯇꯧꯔꯒꯅꯤ ꯍꯥꯏꯅꯁꯨ UNCꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔꯒꯤ ꯀꯥꯡꯄꯣꯛꯄꯤꯒꯤ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤꯁꯤꯡꯅ ꯃꯇꯝ ꯁꯥꯡꯅ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯂꯥꯛꯄꯗꯨ ꯍꯥꯡꯗꯣꯛꯂꯦ ꯂꯥꯎꯊꯣꯛꯆꯈ꯭ꯔꯕꯁꯨ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯂꯤꯕ ꯇꯉꯥꯏꯐꯗꯅ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯕ ꯒꯥꯔꯤꯁꯤꯡꯅ ꯂꯝꯕꯤ ꯑꯁꯤ ꯂꯥꯟꯕ ꯃꯇꯝꯗ ꯒꯥꯔꯤ ꯑꯃꯃꯝꯗꯒꯤ ꯂꯨꯄꯥ ꯂꯤꯁꯤꯡ 10 ꯂꯧꯏ ꯍꯥꯏꯅ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯄꯦꯟꯗꯅ ꯋꯥꯀꯠꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯀꯦꯟꯗ꯭ꯔ ꯂꯩꯉꯥꯛꯅ ꯁꯥꯐꯨ ꯄꯤꯔꯛꯄꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2ꯗꯒꯤ ꯕ꯭ꯂꯣꯀꯦꯠ ꯂꯧꯊꯣꯛꯂꯦ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯈ꯭ꯔꯕꯁꯨ ꯃꯈꯣꯏꯒꯤ ꯇꯦꯔꯔ ꯑꯦꯛꯇꯤꯚꯤꯇꯤꯗ ꯁꯦꯜ ꯊꯥꯗꯅꯤꯡꯗꯕꯒꯤꯗꯃꯛ ꯌꯥꯝꯅ ꯐꯖꯗꯕ ꯃꯑꯣꯡꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯒꯥꯔꯤꯁꯤꯡꯗꯒꯤ ꯁꯦꯜ ꯂꯧꯕ ꯂꯦꯞꯄ ꯂꯩꯇ꯭ꯔꯦꯁꯨ ꯍꯥꯏꯔꯤ꯫ ꯂꯨꯔꯤꯕ ꯑꯁꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄ꯭ꯔꯦꯁꯔ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯖꯔꯕꯁꯨ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ ꯍꯥꯏꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ 3ꯒꯤ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯋꯥꯡꯈꯩ ꯇꯣꯛꯄꯝ ꯂꯩꯀꯥꯏ, ꯋꯥꯡꯈꯩ ꯊꯪꯖꯝ ꯂꯩꯀꯥꯏ ꯑꯃꯗꯤ ꯅꯥꯟꯗꯩꯕꯝ ꯂꯩꯀꯥꯏ ꯂꯣꯏꯅꯅ ꯋꯥꯡꯈꯩ ꯇꯣꯛꯄꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯖꯨꯚꯦꯅꯥꯏꯜ ꯂꯔꯅꯔꯁ ꯀ꯭ꯂꯕꯀꯤ ꯃꯤꯍꯨꯠꯁꯤꯡꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯥꯏꯔꯦꯟ ꯁꯖꯤꯛ ꯈꯨꯜꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯏꯔꯦꯟ ꯁꯖꯤꯛꯀꯤ ꯈꯨꯟꯖꯥ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯐꯝ ꯅꯣꯝꯐꯝ ꯁꯦꯜ ꯊꯣꯛꯅꯕꯒꯤ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯕꯅ ꯈꯨꯟꯖꯥꯁꯤꯡ ꯌꯥꯝꯅꯃꯛ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯅꯔꯤ꯫ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯃꯇꯦꯡ ꯄꯥꯡꯂꯛꯄꯁꯨ ꯂꯩꯇꯦ꯫ ꯂꯧꯃꯤꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯂꯧꯐꯝꯗ ꯒ꯭ꯔꯨꯞ ꯈꯥꯏꯗꯣꯛꯇꯨꯅ ꯄꯥꯂꯤ ꯅꯥꯏꯅꯔꯒ ꯂꯧ ꯎꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯁꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯂꯧ ꯎꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕꯅ ꯊꯃꯣꯏ ꯅꯤꯛ ꯅꯤꯛ ꯂꯥꯎꯕ ꯐꯥꯎꯏ ꯍꯥꯏꯅꯁꯨ ꯃꯤꯄꯥꯏꯕ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯄꯥꯎꯁꯤꯡꯗ ꯗꯦꯜꯍꯤꯗ ꯂꯩꯕ ꯃꯤꯇꯩ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯗꯦꯜꯍꯤ ꯄꯨꯂꯤꯁꯅ ꯑꯃꯨꯛꯀꯁꯨ ꯑꯦꯂꯔꯠ ꯏꯁꯨ ꯇꯧꯈ꯭ꯔꯦ꯫ DCPꯅ ꯊꯥꯗꯣꯔꯛꯈꯤꯕ ꯑꯦꯂꯔꯠ ꯑꯁꯤꯗ ꯗꯦꯜꯍꯤꯗ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯈꯨꯠ ꯊꯣꯛꯅꯔꯛꯄ ꯌꯥꯏ, ꯑꯃꯅ ꯑꯃꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯌꯥꯏ, ꯃꯗꯨꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯁꯣꯛꯍꯜꯂꯛꯄ ꯌꯥꯏꯁꯨ ꯍꯥꯏꯔꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯟꯇꯦꯂꯤꯖꯦꯟꯁ ꯗꯤꯚꯤꯖꯟ, ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁ ꯑꯃꯗꯤ PCRꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯌꯦꯡꯁꯤꯟꯅꯕ ꯍꯥꯏꯈ꯭ꯔꯦ꯫ ꯃꯍꯩꯔꯣꯏ 15ꯗ ꯍꯨ ꯄꯤꯖꯈꯤꯕ ꯂꯣꯏꯅꯅ ꯃꯍꯩꯔꯣꯏ ꯑꯃ ꯍꯥꯠꯈꯤꯕꯒꯤ ꯃꯔꯥꯜꯗ ꯆꯥꯏꯅꯥꯗ ꯀꯤꯟꯗꯔꯒꯥꯔꯇꯦꯟ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯋꯥꯡ ꯌꯨꯟ ꯆꯍꯤ 38 ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯆꯍꯤ 4 ꯃꯃꯥꯡ ꯖꯤꯌꯥꯎꯖꯨꯗ ꯂꯩꯕ ꯃꯦꯡꯃꯦꯡ ꯄ꯭ꯔꯤ ꯁ꯭ꯀꯨꯜꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯦꯖꯨꯀꯦꯁꯟꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯖꯥ ꯅꯨꯄꯤ ꯑꯁꯤꯅ ꯍꯨ ꯄꯤꯖꯈꯤ꯫ ꯀꯣ-ꯋꯥꯔꯀꯔ ꯑꯃꯒ ꯅꯨꯡꯉꯥꯏꯅꯔꯛꯇꯕꯗꯒꯤ ꯃꯍꯥꯛꯅ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯍꯨ ꯄꯤꯖꯈꯤꯕꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯑꯁꯤ ꯏꯪ 2010ꯒꯤ ꯁꯦꯞꯇꯦꯝꯕꯔꯗꯅ ꯄꯤꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯥꯄꯤꯜ ꯇꯧꯔꯛꯈꯤꯕ ꯃꯇꯨꯡꯏꯟꯅ ꯍꯧꯈꯤꯕ ꯁꯒꯣꯜꯁꯦꯜ ꯅꯨꯃꯤꯠ ꯀꯣꯔꯠ ꯑꯗꯨꯃꯛꯅ ꯃꯍꯥꯛꯄꯨ ꯑꯦꯛꯖꯤꯀ꯭ꯌꯨꯁꯟ ꯒ꯭ꯔꯥꯎꯟꯗ ꯄꯨꯊꯣꯛꯇꯨꯅ ꯍꯥꯠꯄꯒꯤ ꯋꯥꯔꯦꯞ ꯂꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯔꯣꯏꯕꯗ ꯉꯁꯤꯒꯤ ꯇꯦꯟꯇꯛꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ꯫ ꯑꯁꯥꯝꯗ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯐꯤꯚꯝ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯊꯤꯔꯛꯂꯤ꯫ ꯁ꯭ꯇꯦꯠ ꯁꯤꯟꯕ ꯊꯨꯡꯅ ꯃꯤꯑꯣꯏ ꯂꯥꯈ ꯑꯃ ꯍꯦꯟꯅ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯛꯂꯤ꯫ ꯑꯁꯥꯝꯒꯤ ꯏꯆꯥꯎꯒꯤ ꯃꯇꯥꯡꯗ CM ꯍꯤꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ, ꯃꯗꯨꯗꯤ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯑꯃꯗꯤ ꯚꯨꯇꯥꯟꯗꯒꯤꯁꯨ ꯏꯁꯤꯡ ꯊꯥꯗꯣꯔꯛꯂꯤ꯫ ꯃꯁꯤ ꯃꯍꯧꯁꯥꯒꯤ ꯀꯥꯡꯂꯣꯟ ꯑꯃ ꯑꯣꯏ ꯍꯥꯏꯅ ꯊꯥꯖꯕꯗꯒꯤ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯑꯃꯠꯇ ꯇꯧꯕ ꯂꯩꯇꯦ꯫ ꯑꯇꯩ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯁꯤꯡꯗ ꯃꯔꯥꯜ ꯁꯤꯔꯒ ꯑꯋꯥꯕ ꯑꯁꯤ ꯁꯟꯇꯥꯏꯅꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ, ꯑꯩꯈꯣꯏ ꯏꯁꯥꯅ ꯁꯟꯇꯥꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯍꯧꯈꯤꯕ ꯖꯨꯂꯥꯏ 13 ꯑꯁꯥꯃꯤꯖ ꯂꯣꯟ ꯉꯥꯡꯕ ꯉꯥꯡꯗꯕꯒꯤ ꯋꯥꯍꯧꯗꯒꯤ ꯃꯔꯩ ꯌꯦꯠꯅꯔꯛꯇꯨꯅ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯇ ꯑꯣꯟꯊꯔꯛꯈ꯭ꯔꯦ꯫ ꯒꯨꯋꯥꯍꯥꯇꯤꯒꯤ ABC ꯄꯣꯏꯟꯠꯇ ꯍꯛꯆꯥꯡ ꯁꯣꯛꯅ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯐꯤꯚꯝ ꯌꯧꯔꯛꯈꯤ꯫ ꯌꯨ ꯉꯥꯎꯕ ꯃꯤꯑꯣꯏ ꯈꯔꯅ ꯕꯥꯔꯕꯤ ꯍꯣꯇꯦꯜ ꯑꯦꯟড ꯐꯥꯁꯠ ꯐꯨꯗꯇ ꯗꯤꯅꯔ ꯆꯥꯕ ꯂꯥꯛꯄꯗ ꯍꯦꯟꯖꯤꯟꯕ ꯊꯧꯑꯣꯡ ꯆꯠꯊꯔꯛꯈꯤꯕꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯁꯥꯝꯗ ꯃꯦꯒꯅꯤꯆꯨꯗ 5.0ꯒꯤ ꯆꯥꯡꯗ ꯌꯨꯍꯥꯔ ꯍꯥꯈ꯭ꯔꯦ꯫ ꯑꯁꯥꯝ ꯃꯦꯘꯥꯂꯌꯥ ꯉꯝꯈꯩ ꯆꯌꯦꯠꯅꯕꯒꯤ ꯃꯇꯥꯡꯗ ꯉꯔꯥꯡ ꯏꯁ ꯖꯌꯟꯇꯤꯌꯥ ꯍꯤꯜꯁꯀꯤ ꯎꯝꯈꯤꯌꯥꯝꯗ ꯁ꯭ꯇꯦꯠ ꯑꯅꯤ ꯑꯁꯤꯒꯤ ꯔꯤꯖꯅꯦꯜ ꯀꯃꯤꯇꯤꯁꯤꯡ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯗꯦꯗꯂꯥꯏꯟ ꯊꯥꯔꯛꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯪꯁꯤꯜꯂꯒꯅꯤ ꯋꯥꯔꯅꯤꯡ ꯄꯤꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯃꯥꯔꯀꯦꯠꯇ ꯉꯔꯥꯡ ꯋꯥꯀꯠ ꯈꯣꯡꯖꯪꯁꯨ ꯆꯪꯁꯤꯟꯈꯤ꯫
World Weightlifting Championship English ni kulhumdoida Manipur gi Mirabai Chanuna Indian contingent lead tawragani. Manipur gi maming leraba saisakpa taptagi mathakta kuki singi mayokta ched naba thokan bayaba wahaiwata sinaduna isei sei haibagi maralda Jomi Students Federation na FIR palakre. Manipur lengakna internet service kakthatpagi matam July 10 fawba amukasu sangdokhankre. Thogliba hingsagi thogdosina maram oiraga Manipur leriba lawfamsing law uba yadana leriba sina mathang chehidadi cheng metric ton 1994.2 muk mangbagi awaba mayoknaba yai haire. Travel Group Mar in Puina Manipur hingsamadi crisis togan bagi damak CM Birengi matakta maral kya sirakre. National Highway number 38 Imphal Jiribam Lambi ka hena phatabadagi lengba yadana numit humni rom leisilaklibani ngasidi pochai puba gari chatruk rom Jiribam da panduna leiri chapham thakpham khangdabadagi awaba taraba driver amadi handyman singi marakta BP stroke tobasu kaya yaurakle haire. Tripura Education Department na Dholai District ki Dumburpat ki thattalariba mahairoi singi mathau taba service pinabagi damak anoba moongi oiba school boat service piba haukre. Madhya Pradesh ki government school amada headmaster amana mahairoi amagi school bag pu mon oina sinaduna tumbagi wathok ama thorakre. Video asida pikliba mahairoi sing aduna leimai waisit pasu uki thodo asigi matangda state asigi education department na thigumba chathaba haukre. Haukiba July 13 35 fawba Coimbatore gi banak nakna uti da pangthokiba mifam amada hingsana chahatlaba Manipura hojikoriba phim asigi matangda RSS na yamnamak hakchinna nungaitaba phongdorakle. Sydney dagi New Delhi damna pairakpa da passenger amana Air India official amada khut thakre. Amadi English ngani kulhumdoi gi Wimbledon men's title nahawariba Carlos Alcaraz na lawkre Novak Djokovic ki nipan suba Wimbledon title lawbagi mangphauna khidre.